Okay. Yan hanamagada mga media ko hingbi ba si jaraba ipa ipal ima iben irup ipiza ilay kay ilay sa si jaraba idita Jesu Kristo gi mingda idita pura magpo Prabhu Jesu Kristo gi mingda mga media gi host hoy jari ba Nabu Kumar kay samna pura magpo kurum jari 45 days numit nimpu ga mangani sukna sa tharakpa asigumba thorum asigi nasi numit kunsaga ni thoini suba numit asi yaushen kre apu yuna ko de pimire marabada na khoi gi asigumba thorum asigi maramna aku YouTube ki subscriber su 1000 yawudaba mi chama kun khak ngaire marabada ni chinaw sing YouTube bi jeng bi chinaw china chandi duna ngasigi nimida ngasida mi ahum khakang ngasigi sandu ko de pawasi Ano mi hong katang tahan bina na damakta mayam da ikop nonjari subscribe amadi share to biduna mi hong katang di putok pigin hai base ay thajabani hayeng namita ikta ay kun soida namaki 1000 target ase 1k subscriber ase yohun bai base ay kun pamjai adubo mapui mona pangbiba mga media ubigi manamda asibaw yob ngamjaba sikidama mayagi personal gi mapan di khanbada ngam khaili tana thagat chari haro nokchari Ngasiki midang ngasida yamna nuksi jarabi aikogi thawgaloi sing laktagi nahasing laktagi ibungo mahaki Wapaw sandok loi Gangarani Khundrakpam aikogi irakta huzik leire maramada ngasiki midang ngasiki Wapaw ase nuksi jarabi Wapaw sandok loi singi maraktagi nuksi rabi aikogi ichanupi Gangarani Khundrakpam da ngasi midangi matamasi ay sinadage isanapi Gangarani na matam lobise Maday shorbong kalit na tagat saningi sigumba ataba matam ama shorna pinabiba aduga mga media gi program ngasi kuntrani thoini subanu mit asi phaw bade shorna tikta kaidan loina birakle haraka ai busu sigumba tanja ama pinabire haraka shorgi Wapaw sandokna bagidamakta tanja pinabiba aduga mga media busu yam tagat saningi sigi host oibiriba akoigi oza nungsijarabo oza Nabu Kumar amadi oza Samuel tia khudingmakpu shorgi mingda yam thagasaninge aduga ngasigi program asida yaubikhraba aduga YouTube ki kuthang di yengbiriba program yengbirib khudingmakpu aina yam thagasaninge aduga Jesu Kristo gi mingda harau nungai bagi salamado ahmade pijabane ngasigi aina ngasi pujarakadaba shorgi wahai se topic se Wayenbagi Mangda Jesu haibane adubo koi ishorgi wahai oibanina ishorgi wahai se purakpa matamda ishorgi pangal yaudnadi aina kaisu tawba ngamde aduna akoi ngasigi ishorgi wahai se naina dringai gi mangoina na ishorda pangal ni jaboina ai pray tawjarakke mayamgi mohsilaga pati mangal sauba thagatpata matik taba ipa nahapu thagatsei Prabhu na kinungsi pathauza na Prabhu na chai koi buloy na biduna singbirak duna asi kantrani thoi ni suba numit asi fawba mga media gi program ase tikta kaida na singbirak pagi damak thagasai aduga Prabhu ngasi gi numit asida na chai hak pusu tolabi kaisu khangdraba na chai hak pusu ipan hak na pangbiduna Prabhu sigi part ama oina Prabhu na ki wai sandok na pagi damak ta tanjapi na biba sigi damang kailet na thagasai Prabhu na ki panggal yaudana na chai hak na kaisu ngam kaisu haitokpa ngamde kaisu tawba ngamde Prabhu nahaki athoppa nahaki shastragi wahai ase Prabhu ngangthoppa ngamna pagidamagta Prabhu nahang loinabiu pangbiu akhoi neinajagdaba akhoi khudingmak tagadoriba ngangthokadoriba aingondasu Prabhu nahangna khudingmakta pangbire haraga or phangbyaba adugum program oihanbiu haiduna Jesu Kristagi mingda haisabani amen ngasi aina pujarakadaba Bible mafamse aikoina Matthew, Mark, Luke, John aikoigi gospel marimakta aikoina phange yamna chawba yamna sangba text oibanina ai loina ti pajararoi adubo aikoina ahanbada
wayenba akoina wayenbagi mangda Jesu akoina Jesu ki wayenba se lakringai ki mamangda ina thamjaningba koi wayenba haibase karino akoi wayenba se hek sigi wahai wayenba haibase akoina taba matamda akoi ki wakhanda base koi karigumba khigi sayetnaba karigumba problem ma thokpa matamda madugi solution purakna bagi damakta akoi wayenba akoi ki imung manungda oirabasu imung manunggi problem ama lakpa matamda akoi ki ahalaman singna wayele aduga akoi ki kairo lekai ki problem ama lakpa matamda oirabasu khungi angam athau khungi akoi ki ahalaman sing haib tare aduna khungi wayele aduga muksu istagi hena tauba problem gumba lakpa taragadi akoi ki kota haidi huran chinthi ki mihar mipungi sugma problem me am khoi ki sayena me am lakpa matamda akoi kota puthoe haraka achumba bichar phangna bagi damakta wayen base akoina khange wayen ba haiba wahai sitaba matamda adubu akoi taibang pan bagi wayen ba sidi akoi tabang pan ba akoi ki irakta wayen ba sidi achumba duna lalhanba aduga aranba duna achumba sakpa myam amasu akoina tatana ui tatana thengnei habati koi akoi ki manipur da bo arabasu adagi manipur ki mapanda bo arabasu akoi ki huran chinthi ki oigera akoi ki mihabi pun ki oigera adu torame adu da torame habagi problem akoi ki case myam ama akoina khangba taragasu adagi aran mamiduna karigumba so asang akoi ki sel thum baiba adagi misang thanga leiba mi oram taragadi makoina dum chumgiba sigumba akoi aran bai wayen base akoina adum akoi ki irak stai tatana adum akoina targa uraga zulai aduga muksu sumaina wayen ba puthoka matamda akoi ki kai haini side ani akoi ki amana yamna lanjada ba ichum chumjaba chumme haina mayamna loina khangnaraba oiba taraka so dugi mayokta leiriba miduna kaigumba pesa paiba angam athau tauba ngamba asau asang oiram taragadi kai haini adum aranbaduna adum asumba sakkiba adum mayamsu thengnei aduga lanjadaba kaisu lanjadaba midugidi magi maro mapangna phawba magi kai haini magi bichang oibidaba maku thadokpiba sigumba sudum thenei habadi asau asang singdugi mayokta karigumba lepuba taragadi maro mapang singdusu yauna awaba tagani habagi tingnaba akiba leibudugi maramna sigumba singse akoina itat tatana thengnei sigumba se ado sigumba aranba wayenbagi akoigi irakta hausi so akoi thoaga leiribase hausi khatana tana akoina sahi kaya ki mamangdagi hauna aranba wayenbagi thabakse akoina ya thoaga lai haibase akoina Jesu Christa wayenbagi wari se akoina paaba matamda akoi khangma ngamgani akoi Jesu Christa se poroilen sing adagiti dharma ki lusingba singna marbagi tamakta purakpa matamda Jesu Christa gi akoigi yamna naknaba matam chuppada loinaraga lakpa maki atanba sebok Peter na phawba Jesu Christa je khangde haina chenbagi wari akoina Matthew adagi Mark Luke John loinamakta akoi uba phangani Matthew dana chapter 26 ki verse 69 dagi uba phange aduga akoi Mark dasu chapter 14 ki verse 68 dagi adagi Luke da chapter 22 ki 58 adagi John dasu chapter 18 sigi sida akoina uba phange Peter na Jesu bu yakidabase Peter haiba nupa asidi matam suppada ishor akoigi Jesu Christa ga loinare haraga Jesu Christa ga tamin thangminadana mana miracle mayam am tawbidana angakpa thabak hadi asiba phawu hingathanba adagi Jesu Christa takpiba tambiba mayam am se taraga uraga adagi matam suppada loinaraga lakba misak amani magi atanba sebok amani magi yamna nungsiba aduga muksu Jesu Christa bu phagadaba numit asi maktada sigi numit asimaktada Peter na
Jishuda haibne. Luke chapter 22 ki 34 da yeng taragati kuna upani haide mana siba phauba su aduga kaisum sangda orapasu mana Yeshu Krista ga loina nabagidamakt mana sem saba loisare haina ko mana thorang taure haina Peter na Jeshu da hai gibne adubu mana yamna confidence laina smaina haido pataragasu khoiki Jeshu Krista te phara pamatung roilen tingna phara purapa matamdati magse kibaduna ma kibaduna ma te Jeshu Krista se khangde haina mana haibne koina sta ubu mangne aina lukta pathok sarakke mate loina parati yam sangani aduna mate kra pathok sarakke amasung makoina sumang mayada mai hoduna paminarabada Peter na makoigi marakta pamlami aduga mahagna mainganda pamlingaida kanagome minai leisabi amana mahak uraduna sangtrik yengaga hai nipa asisu mahaka loinarambani adubu mahagna yadaduna hai nupi mahakpu ai khangde se ahanba koigi Peterna yadabado Jesu Krista yadabado adu koigi Peter se Jesu ga loinarame habase mi myamna khangi mi myamna ui adubu Jesu ga nanga loinarambane na moina khangaga hairaba matamdu faubada ai khangde ma khangde haina hanjanna matungda mioi anina hangba matamda su khangde na hanjanna mana adumaina mana chenmani kaigino haiba matamda adi mana kibagi maramna adi awaba taraba matamda ma ju awaba tagani haibagi kibaduna maram oire hairaga adumaina Jesu se mana khangde haina mana chenbani ado adubu yelabana khongakpa matamda yelabana khonga kanda Jesu Kristana yelabana khongdri fauba nangna aibu homlak yaroi haina mamangda haikibado mana ningsinga kandadi maji puming honge haraka maje maina kapsaki ado Peter gi wari sida koina yengo matamda so koina khangi adi akoigi akoibada akoigi surrounding akoi isa so haib tarene akoigi akoibada akoigi Christian ne hanadi masanadi haidokjaba church fadana kaba Bible su fadana paba aduga church ki activities sing su fadana yauba koigi Christian masa sing mayam ama persecution lakpa matamda Krista gi mingda awa ana khang ba lakpa matamda akoi backslide oikiba tukiba mayam amagi wari akoina adum itatana tai itatana ui akoigi irakta su adum thengnai ui masi kaigino haiba matamda akoina kibaduna maram oire haraga akoigi awa ana lakpa matamda akoina akoigi stand fazana tahodaba taragati akoina kiba maramna akoina Jesu Krista gi mingda Jesu Krista gi damakta magi mingda awana khangbaje pingamde adubu Peter di sida just moment amakatang akoigi yaramdaba taraga su mana amuk pungning honga haraga mana realize tawre haraga mana amuk magi siri phauba mate Jesu Krista gi mingda ishor gi damakta angak pathabo mayam tawrame da siri phauba ishor gi damakta lepki adubu aikoi tabang panbagi aikoi gi irakta koina uba matamda adum Christmas amane haina leramaga smaina backslide tawgiba matamda matam supagi oina hogalakidaba mioi mayam amagi koi wari dum thengnai adum tai adubu aina hojiki pungja sida haijaningdudi aikoigi punsisu aikoi isa su yauna aikoigi punsisu aikoi ishorgi manai amani ishorgi mata amani haina ishorgi thogal tauba amamam oina akoije leire adu akoigi church ki activities fazana su yaure akoi bible su fazana pare adubu aikoise
awaba lakpa matamda persecution lakpa matamda Krista ningda awa ana khang lakpa matamda aikoise aikoi gi thajabase aikoise kadai de leiribage habase akoi phangzabase yam darkar oi aikoise siba phawba thajaba yabadu oigdoribra natragana aikoise akoigi akibaduna hele haraga akibaduna matle haraga akoise Jesu Krista bu langthomaga chatkadoribra aikoigi thajabase akoi check tawjabase yam darkar oi haina haijaninge aduga makha tarakpada yiminase Jesu Krista bu Wayenbagi Mangda puthokpagi matang asida haidi Jesu Krista je moina maral siba maral do adudo amuk kari maral no haibase yiminase aina dum luktagi dum pathok jarakke chapter 22 ki verse 66 tagi pathok jarakke amasung nong hen ngalakpada leibaki ahallub amadi athoiba porohit sing amasung satragi oja sing dinare aduga makoina ibungobu makoigi ahallub tinnabada laktuna hai nang Krista adu oirabadi aikoida hayu adubu ibungona makoida hai aina nakoida hairabasu nakoina khak thazaroi aduga aina nakoibu hanglabasu nakoina khak kumloi toigumsung hojikti migi machani pa aduna ishorgi pangangi yethangbada phamgani maduda makoi pumnamakna hai madu oirabadi nangdi ishorgi machani para aduda ibungona makoida hai aini nakoina hairibani maduda makoina hai aikoina saki amuk kari kanabano maramdi aikoina isana mamaki machindagi wa tare di Jesu Kristana maase ishorgi machane haibasida makoise logi mayokta Jesu se lairi haibasigi namado adugi marado pisille haraga Jesu se koigi moina kalakpagi maramna hanabagidamagta maral thidoknabagidamagta makoina thorang tawbani aduga moina pila ningthaugi mangda puthoe adubu pila ningthauna su Jesugi maral amta phangdabana maram oire haraga hero ningthauda muk thare herota Jesugi maral thidoknabagidamagta muk puree adubu hero nasu Jesugi maral thiba phangdabana maram oire haraga amuk pilata muk thare si matam jamna interesting oiba wari ama amuk thengnaye madudi kaino haraga Herod ka Pilat ka se hana yekna boirame moise yanadaba moise yanaramdi adubu numisidagi moise sanaba marup am oiki Luke chapter 23 ki 12 step koina u phange masina takpadi kaino haraga ishorna nushibagi thabakse sigi matam sigi timing adi jisubu hanabagi tamukta thorang sillaga khoi maral thiraga mabu ikai bipinabagi tamukta hotnariba tanza simakta bawbada ishorna nuksibagi nuksinabagi yanabagi thabak ase tawbibado khoina uba phange Herod ka Pilat ka ana yeknarambodo basmaina yanabase khoina sidam uba phange aduga mu makhai makha tani yengfok matamda Pilat tamopuraga Pilasina Jesu Krista je maral leite haibase khange plan hai nakoina thaijin ba adu mi asida karishu maral phangde aina Luke chapter 23 ki 20 verse 14 asida pilana hai adubu koigi angam mathosing matamdagi porohilen sing mayamdunadi maase cross ta halo haina ayamna iho horapa ki maramduna pilate tawkhong khangre adubu sigi matam sida koigi aranta khangbagi nimitta koigi bondi ama fazalaga laiba bondi ama thadokpagi koigi haunabise matamduda tawrame koina Matthew 27 ki 15 aduga mark ki 15:10 to koina adum uba phangani aduna sigi matam asida haidi pilana Jesu mara laite khangbanina mana Jesu je thadoningame adubu mana koigi mayam koigi ahalaman sing sida mana choose to hanmane Jesu Krista bu thado ura natragana jenda koigi fazalaga lariba taku Barabas sibu thado ura haina pilana haiba kandadi kaino ahalaman sing asina Barabas bu thado duga Jesu bu cross ta halo na na hairapagi
maram aduna pilana mana khurham doe ising da khurham doe aduga mana haibane dharma chenba mi asigi igi maramda aigi ira laite nakhoi gi nasaruk ni namana haibane akoina Matthew 27 gi 24 da koina ubu pange da haide madi Jesu Christ da mara laite khanbani na haide mana risk to learning da ba haiba tare mana hana bagi da mati athang pi da mana pam da bagi maram da mana aiki di sida kaisu aiki di yaude ana mana admaina kuram dokre adubu akoi ki ahalaman sing na akoi ki angama thausin hai tare matam duki aduna moina khumbase magi aikoi ki amasung isa singi thakta ta boshno aina moina adi haning bagi bagi maral pining bagi koi nuksida bagi maram aduna moina smaina kumharaga barabas puthado halaga shukista zipu koi ki hana bagi tamta cross hana bagi tamta pithok halle sigi matang sida mok aina mok panjaning badudi aikoina upa matamda koi Jews haiba jati se ishorna khandok pikraba ishorna yamna nungsiba ishorna bor pibiba adukumba jati amani adubu moinasu Jews singnasu makoigi masaya makoigi kanbiba mapulakani haina makoinasu thorangna ngaijaraga leijabani makoina adubu Jesu Christ te lakpa matamdadi makoigi expectation duga haidi moina sumaina lakani haina makoina makoigi wakhanda imagination tawraga leibaduga Jesu Christ na lakpa sika pura khetnaba maramna makoina Jesu Christ masak khangba ngamte habni makoigi masayabu ishor bu masak khangba ngamkite karigino haib taragadi makoina panayamna dharma chenbagi thabak mayam tawrasu makoina lo ngakna chatlasu moina kai haini ishorgi ne haina mayam tor moina fasting tawrasu makoina mayam tawrabu taragasu makoina ishorgi maramda khangam taragasu makoina ishordi khangde kaigino hai matamda makoigi thawai gi oiba mitto tangba maramna makoigi pukning wakhal thamoi to ishorda pisinbadi natabida koigi mapan thongki oiba mawongda oina leirama maramna asengba koigi kanbi mapu asayabu makoina masak khangkide adu masak khangdabaduna maram oire hairaga huranbadapu barabas ka khusinare hairaga Jesubu shinabagi damakta Jesubu hanabagi damakta makoina bithoki si warisdagi so akoina khangminaba yabadudi akoigi iraktasu akoise thadapa Christian amane hainati laiba aduga aikoise Bible ki maramdasu yam khangba ishor ki maramdasu yam khangba adubu aikoi ki thammoi pukning wakhal ishor de pisindab taragati aikoina asengba ishor dumasa khangba ngamloi aduga ishor ki thorang tare ishor ki ngakpa thorang singsu akoina khangba ngamloi aduna Jews mata singsu makoina smaina makoina phanayamna ishorgi maramda khangba taragasu makoina phanayamna dharma chenbigi thabak pusaba tar makoi masagi dharma chenne haina makoina khanjaba taragasu ishorbudi mathak khangba ngamkite sumaina khoi ki aikoi thajakraba aikoigi iraktasu aikoisu aikoigi punsisu aikoise kamaina aikoigi thamoi pukning wakhalse isorda pisilibra natragana aikoise adum kai haini adum thajaba mane haina panthongi katang leiribra haibase aiko isa na katana khanggadawni adugi ishorna khanggadawni adu aiko isa na adugi su aikoise thorang tawjase aikoise pukning wakhal thawayakta mattoina ishorda pisillaga ishorgi aningba khangba masasing adu oibase yamna darkar oi aduga amuksu aikoigi aroiba matam aikoina siraba thungda haitare aroiba matamdasu ishorgi wayenba ishorna muk akoiji wayenbigani adugi ishorgi wayenba adudi taibang banbagi wayenba asidagi pura tongangani habi taibang banbagi wayenba asidi angam athausinga ngame matin tongba matin chatpa misingna ngame aduga paisa paiba misingna ngame adi akoigi ana achumbo oitaragasu akoigi ngamjadaba akoigi misingsti ngamde sigma mayam ama lay adubu ishorgi mafamdadi kudingmak tasengna ugani tasengna
ꯈꯪꯒꯅꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯣꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯋꯥꯔꯗ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯗꯟꯗꯤꯁꯨ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣই ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯔꯤꯋꯥꯔꯗ ꯐꯪꯕ ꯃꯆꯥ ꯑꯃꯃꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕ ꯑꯗꯨꯒ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯋꯥꯌꯦꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯟꯕꯤꯅꯕ ꯑꯩꯈꯣꯏꯕꯨ ꯆꯨꯝꯅ ꯋꯥꯌꯦꯟꯕꯤꯅꯕ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯍꯌꯦꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯟꯕ ꯃꯇꯝꯗ ꯔꯤꯋꯥꯔꯗ ꯐꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥꯁꯤꯡꯗꯣ ꯑꯣꯏꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯁꯦ ꯊꯥꯕꯤꯔꯛꯑꯦ ꯍꯥꯏꯔꯒ ꯀ꯭ꯔꯣꯁꯇ ꯕꯂꯤꯗꯥꯟ ꯑꯣꯏꯅ ꯁꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯃꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯄꯥꯞ ꯄꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯕꯤꯔꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡ ꯈꯪꯈꯤꯗꯦ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯗ ꯄꯤꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯕ ꯐꯥꯎꯕꯗ ꯍꯌꯦꯡ ꯁꯤꯕ ꯐꯥꯎꯕꯗ ꯊꯥꯖꯕ ꯌꯥꯕ ꯃꯆꯥꯁꯤꯡ ꯑꯃꯃꯝ ꯑꯣꯏꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯁꯣꯔꯗ ꯂꯣꯏ ꯄꯤꯁꯤꯜꯂꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯏꯁꯣꯔꯅ ꯀꯔꯤ ꯄꯥꯝꯃꯤ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯈꯪꯅ ꯆꯠꯄ ꯃꯆꯥꯁꯤꯡ ꯑꯃꯃꯝ ꯑꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯔꯤꯋꯥꯔꯗ ꯐꯪꯕ ꯌꯥꯕ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯑꯩ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯆꯥꯁꯤꯡ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒ ꯂꯩꯔꯝꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯁꯦ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯨꯟꯅ ꯊꯥꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯏꯁꯣꯔꯒꯤꯗꯃꯛꯇ ꯌꯥꯝ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯂꯦꯞꯆꯕ ꯌꯥꯕ ꯍꯤꯡꯖꯕ ꯌꯥꯕ ꯑꯗꯨꯒ ꯔꯤꯋꯥꯔꯗ ꯐꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥꯁꯤꯡ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯁꯨꯃꯥꯏꯅ ꯇꯦꯟꯇꯛꯅ ꯌꯥꯝꯅ ꯆꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯕꯗꯨꯅꯦ ꯑꯗꯨꯅ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯒꯤ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯛꯄꯗ ꯚꯥꯞ ꯇꯥꯗꯕ ꯑꯗꯨꯒ ꯆꯃꯝꯅꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯚꯥꯞ ꯇꯥꯍꯟꯕꯤꯕ ꯑꯣꯏꯍꯟꯕꯤꯁꯅꯨ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯃꯦꯟ ꯑꯩꯈꯣꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯣꯏ ꯅꯍꯥꯁꯤꯡꯂꯛꯇꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕꯤ ꯒꯪꯒꯥꯔꯥꯅꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯁꯦꯡꯅ ꯀꯧꯊꯣꯛꯄꯤꯔꯕ ꯈꯟꯗꯣꯛꯄꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯍꯥꯁꯤꯡꯂꯛꯇꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯌꯦꯛ ꯁꯦꯡꯉꯤ ꯃꯥ ꯃꯁꯥꯃꯛ ꯍꯧꯖꯤꯛꯃꯛ ꯊꯤꯑꯣꯂꯣꯖꯤ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯁꯨ ꯃꯌꯥꯝ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯊꯤꯑꯣꯂꯣꯖꯤ ꯇꯝꯕꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯇꯥꯡꯉꯤ ꯑꯗꯨ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯇꯥꯖꯕꯗ ꯏꯝꯇꯤꯌꯥꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯖꯩ ꯃꯔꯝ ꯑꯗꯨꯅ ꯍꯦꯟꯅ ꯅꯍꯥꯛꯀꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯇꯝꯕꯗ ꯌꯥꯝꯅ ꯆꯪꯖꯪ ꯂꯥꯎꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯕꯤ ꯑꯃ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯟꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯕꯣꯔ ꯐꯪꯕ ꯌꯥꯅꯅꯕ ꯄ꯭ꯔꯊꯅꯥꯒ ꯂꯣꯏꯅ ꯅꯣꯕꯤꯁ ꯇꯧꯖꯕꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏ ꯈꯨꯔꯨꯝ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯔꯤ ꯇꯥꯕꯤꯔꯤ ꯃꯌꯥꯝ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯦꯟ ꯅꯍꯥꯁꯤꯡꯂꯛꯇꯒꯤ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏ ꯁꯨꯕ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯤ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯕ ꯌꯥꯕꯒꯦ ꯃꯅꯤꯄꯨꯔꯁꯦ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯃꯥꯏꯀꯩꯗ ꯊꯧꯒꯜ ꯇꯧꯕꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯖꯒꯣꯏ ꯏꯁꯩꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯆꯥꯁꯤꯡꯒꯤ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯤꯟꯗꯥ ꯇꯧꯔꯤꯉꯩꯗ ꯉꯁꯤꯗꯤ ꯃꯉꯥꯟ ꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯊꯣꯛꯆꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯂꯝꯗꯒꯤ ꯅꯍꯥ 95ꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯤ ꯍꯥꯏꯕꯁꯦ ꯃꯉꯥꯟ ꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ
थागतचरी हराव फोंदोकचरी लोइना मयामदा कौबिरोदबा अमदि अखोय हजि यूट्यूब से मी लिसिंग अमा यौगदबा ओनली चामा कुन खत ngaire चानबिदुना ngasiगी वपाव से ngasiगी वपाव गंगारानी खुंद्राकपम हंदो वपाव असिदा लाइरिक यामना हैरंबा याय बाइबल यामना खंगंबा याय महाक तोइना संस्कारम बसु याय अदबो महाकना ईश्वर मसक खंगमदबा याय ईश्वर युदी सिंगना दिसु बु ईश्वरनी मसक खंगदबगोम अखोय अदुगुमो ओइरंबा याय है वपाव से min sama kundang ngasini midang ngasida amtang yahon si chinaw si aduga 1000 subscribers yung tung yahon biduna mayam puna na mapui bungogi wahi ase makugi thamugi thongjinda leibo oisano adu lona na share amadi like kawbigano mapui bungogi wahi asida ngasini mita ay pamjare ibuna ki wahi da ngasidi nangi wahi se khangjare na like tawbiyo aduga ay na khangkhro wahi ase sambariyagi nupi gomna खुंगंग चटलगा अखोय लाउथोप ngमद्रगसो नहाकी मोबाइल अदुदा मी बंगाद औरसो शेयर तोबिदनबा मयाम द नोलुक द निंगसिंगजरी नोलुक हंगचरी ngasiगी ओइनदि यावबिलिबो ओजासिंग पुनमक पुइकाय खुमनजब उत्सबगलना मिंगलोइना पनमंगमदबो ओरबसु मयाम द प्रेज द लॉर्ड याम द फजबा ईश्वरना बोर पिपि वोइसन वाइबा कोइ इसन गंगारानी मथक्ता ईश्वरगी ब्लेसिंग हाइथानबा याम द मेसेज थाबिरई याम थागतचरी हराव फोदोकचरी मेसेजिंग सिलोइना आइना पाबा ngमदबो ओरबसु अखोय ओजा रोमी मैतैला थाबिरकपा मेसेज लै अदुगा ओजा अखोय पास्टर ओजा इबुंग मचा साइकोमना याम फजबा ईश्वरगी थागत वाहि थाबिर ए पुनम अदुगा लोइना सिमिता यावबिलिबो ओजा सिंग पुनमक पो इकाय खुमनजबगा लोइना लाबलबा हैदराबाद तगी तोंगान तोंगान फमदगी अदुगा होजि होजिमक थागुल तौदुना मपालमदा लेरिबा ओजा सिंग कयामा नुसिजरबा ख्रिस्तगी थौगलोय मयामा na ngasi ni meda sida yawi bagi damak thagat chre ro phondok chari ngasi ko ina di mangan media na sadok chawa naha singlak tagi Aphaba Khonjel kuntraga nithoi suba tangka kase ngasi ni bidang ko ino sinjage loina na tawbinaga no mayam date 13 da a quick theological debate on church and state mayam dala thok charagani mayam puno yawi o wahang hangbiro wahang pakhum binaba aikogi resource person aduga akogi panelists ahum phambigani madu mayam da kona saktak charake mayam punamakna wahang galona na haribnu bidang asi mapung phawna bidang ma ohensi lona na that 14 da yam nangakpa akogi mega closing ceremony ama isei no mai galona na ikai khumna matik charaba hoji hoji mai associate professor oina bune biblical seminary da oza obiniba अकोई ओजा बिमोना इबुंगो माकी ओपाव गलोना ना इसो थागर पेसे जेंटा ग्लोरिया तोन तोन मेसे सेसलो कया गलोना ना लोइसिनजरा नबगी 45 days लोइसिनजरा ब थोरांग तौजरी मयाम पुनमा कौबिरगनो लाइक सब्सक्राइब शेयर कौबिगनो इबुंगो माकी वाइसे अमुक्तंग यहुनसे मणिपुर खक्त नतना मालिन सिन थुंगा नहासिगे खोजेल सि लावो रसनो थैंक यू वेरी मच मयाम पुनमा इरो बेबदा mangan media host ojeri banu kurma kai samna amuk ka kaina nabagi ya thangni jabagalo